Coordinating Committee on Manipur Integrity Cocomi Flood Relief and Emergency Helpline Center na LAMDAM asigi ICHAO MAYOKNARIBA MAPHAM singdagi MIOI kaya rescue Toukhre LOINANA NONGMADA CHANGDABA YADRABA POTLAM KHUDAKI OINA YOUHANNABA THOURANG TOUBA HOURE HAINA Cocomi CONVENOR KHURAIJAM ATHOUBA PHONGDORAKLI WAFAM asi ICHAO ga mari leina Cocomi na ngasi khwairamban ima kaithelda Emergency Helpline Center ama hangdokpagi thauramda mahakna phongdokhibane Cocomi Women Wing gi ima able singna saruk yaduna Pangthokpa Emergency Helpline Center hangdokpagi thoramada KHURAIJAM ATHOUBA na hai ICHAO na awa ana taraba miyamda nongmada changdaba yadraba potlam sing khudaki oina YOUHANNABA THOURANG TOUBA HOURE kaithel asida potpham phambi ima sing amadi kaithel gi akoibada leiba non local singna angam ba pochai kaya mating pangdei masigidamakta mayambu thagatli potlam sing ase awa ana taraba singda athubada YOUHANNABA hotnazagi haina mahakna makhatana phongdokhe Hoje akoi kongba nongthumam lekai amadi uche kon ekoi kongju gi ketri lekai kongba ketri lekai na chingba sing mafam sing adu da hoje Meeoi lising ahum mena akoi affected oirga le hori ai riba sing adu da akoi hai problem sing asi yohanba regidi somda hotel da su leiriba kurai gi area sing da leiriba mafam sing amadi tongan ba affected area sing si akoi matang survey tawjara kanda mafam adugi kairo lekai gi club ki organization gi leader sing da punjan jaraga problem sing asi YOUHANNABA Masida changdi yadraba ekwegi cheng hawai thauthum lana nomagi sinagadaba toothbrush toothpaste ade kang hidak ade sapon karikra cha manana chingba singasi loina mai koi yumko yummamamgi nungamamgi pinanaba packaging sema chinjabani basi Cocomina haugiba numil ni mari ni sida koi relief ki mating pangnana ba hoji lamlong kaithel da relief center mai koi hanguk chare loina na Kongo bazar da soma hanguk chare ai mafam asida koi phone number sing pira thamjare mari lena bai koi ne option ngam da mafam sing dagi su tangai padana koi pau pibira kanda angam makai koi na mateng pangbigani pangjagani ngasi ising ICHAO gi awaba taraba mayoknariba awaba khudingmaki kaithen sida phammiba luk apagi ima kaithen mari temporary market insi kaithel aduga dukal koibada phammiba nan manipuri sing amasung akoi gi oiba business ki people sing su yaurga awaba taraba sing sigidamakta angamba kharadang nongmagi darkar leiba piba ngamnana ba haidana mayam puna mangna onajabani masidaida aikoina Cocomi gi icha sing koi matam puna makta loinaraga chaminaraga lakpa icha sing ji sinba langba moina onajariba puna maksing sida mama urbi aikoina khaditang saru yaraga pangaga ngasi gi thoramase apung phaba ngamdraga su kharakatang angamba khara pangjabani ngasi tang ahum si koi ngarang nahandagi koi haukiba tang 13 tang amadagi akanba Manipurda nong chubana maram oirakanda ayamba mafam maruina Impal East yam satina sing South Tokpa aduga to mafam sing de thoiba sidai sida ngasi si akoi farman ima kaithil ahum amasung akoi gi dukan sing thangal bazar aduga mari laina ba akoi bisda lairi kuting mangna mateng pang biraktana smaina Cocomi na ngasi miyam gi damakta adugumba affected oiraba akoi gi sing chauna ngaba mayam gi kaigumba khara pina na bukona beta kaken ngasi yamna chauna kaken ima sing na saruk yabi basimak kaken ima sing bo koina aingai letana tagatchari aduna asigumba koi gi natural disaster lakpa matamda ai koi pulamna saruk yamina dana smaina koi hona mina base masi koi tasengna ma ima sing bo koi ngai letana tagatchari haibo pamsei chamsai Amaronda Cocomi Convener KHURAIJAM ATHOUBA luchingduna ICHAO na sokhalaba kongbugi tongan ba mafam sing koine chatuna yingsen khre ngasi chatkiba kongbugi mafam sing adudi kongba nongthumam lekai kongba khetri lekai amadi lekai sing asigi akoibada leiba mafam sing ni khongchat aduda kongba nongthumam lekai de leiba citizen all age home digi ahan Taranipan Cocomi kongba relief helpline center na puthoraklaga khumanapa youth hostel da lehelnaba thourang tawkhe loinana Taranipan ase home da hanjinba yadriba pawba Cocomi na yengsilagani haibagi thasaba bikhe hojek thokliba ising ICHAO asina maram oiraga awachai theng nangliba sing ase kharada oirabasu mateng pangba ngamnaba Cocomi na ngarang lamlong kaithel da flood relief and emergency helpline center ama hangdokraba machong ngase kongba kaithel konung mamang amasung khwaramban ima kaithel da su emergency helpline center sing hangdokre hairiba mapam sing asida ICHAO gi awachai theng mayoknariba sing mateng pangnaba Cocomi volunteer sing sem sadan
leiba hore. Center sing asida lakpa ngamdaba singna Cocomi helpline number 9863738741 9366813406 amadi 9612318445 da phone taraknaba haide. Maraksida Cocomi gi team amana Pangai gi hautal da ATHOUBA gi OINA hangliba relief camp ta chatuna relief camp gi awat apasing yengsinduna mateng pinnaba THOURANG tauba HOURE amaromda lamlong kaitel amadi kongba kaitel da hangliba Cocomi gi flood relief helpline center sing asida miyamna tengbang potlam kaya pirakli pharaman kaitel gi ima sing amadi kaitel gi akoibada leiba non local sing na pirakpa tengwang potlam sing ichangna sokhalaba sing da YOUHANNABA sukan na honari ichangna maramoidaga tongan ba MAPHAM da hangliba relief camp sing na NONGMADA tangai padana changba potlam sing mathau taraklabadi Cocomi da pau phaubiraktuna tengbang potlam sing ase lobiu hairi